ꯃꯔꯛꯁꯤꯗ ꯉꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯍꯧꯔꯨꯕ ꯇꯧꯗꯅ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ SDPO ꯆꯤꯡꯊꯥꯝ ꯑꯅꯟ MPSꯄꯨ ꯍꯥꯠꯈꯤꯕ ꯊꯧꯑꯣꯡꯕꯨ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯀꯤ ꯃꯤꯐꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ ꯑꯃꯗꯤ ꯃꯗꯨꯗ ꯆꯦꯟꯅꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯕꯨ ꯐꯥꯗꯨꯔꯤ ꯐꯥꯎꯕ ꯃꯣꯔꯦ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯅꯕ ꯋꯥꯔꯦꯞ ꯂꯧꯕꯒ ꯂꯣꯏꯅꯅ ꯑꯍꯦꯟꯕ ꯐꯣꯔꯁ ꯊꯥꯖꯤꯟꯈ꯭ꯔꯦ ngasi ayuk pung 12 taba matamda Chief Minister Secretariat ki conference hall da pangthukhiba emergency cabinet mifam amada ngasi gi thodok asina maram oiraga thorakliba law and order ki fibam kupna khanakhi hairi mifam aduda leikhidrabagi imungda lupa lakh yankhai compensation pinaba amadi imungi miyoi amada lenga ki thabak ama pinaba warep lokhi ngasi thodok aduda chenaba sing phanaba apunba combing operation chathanaba amadi hek fajaba phawba operation leptanaba warep sulokhi imphal dagi ahenba state force sing moreda thazinkhre amadi operation chathaba hokre amaromda handak World 𝗬𝗣𝗥𝗢𝗓 Intellectual Council koba ꯆꯨꯔꯆꯥꯟꯄꯨꯔꯗ base toba loop amana November thagi manungda lan togani haina phongdokhiba adugi matangdasu state cabinet mifamna kupna khanakhi Maduga mari lainana police na FIR ama laukhatuna 𝗪𝗪𝗣𝗢𝗔𝗓𝗔 gi mathakta thisinba hokre loinana organization asibu lone yadabani haina lauthongnaba recommendation thanaba cabinet na warep lokre